Siraba patient oxygen hapsilaga ICU da Thamjinba Thamjinba Leite haina. She is a hospital and research institute ke managing director Dr. K.S. Palin na paumi singa unawada phungdokre. Mahakna makha taraduna haikibada Lenga ki hospital da thabak tawba doctor sing private clinic da practice tawba yade haiba kanglo nadu ngakna chatli. Aina Tinkraba Lalholop KCP PWG MC Unification na hospital asigi matakta atingba thamlakkiba do laibak thibani. Medical ethics ke matung inna branded oiraba anaba masire haina lauthokpa yade. Laibak asida layengba ngamlaroidaba anaba sing mathanta sijanabagi ayaba piba leite. Euthanasia haina khangnaba thawong asi lona yadaba maramna branded oiraba patient singsu imung manunggi apambagi matung inna masa-masagi mayumda puthakhiba natraga haksangi tongan bakaya sing donate tawbagi khudong sabalay anabagi naknaba imung manunggi miyoy singa wari sanaraba matungda kanagumba kharadi layengba ngamlaroi khangbadagi mayumda puthakhiba yawi kanagumba kharana laibak yengjage haiba yawdaba nate hospital asi sahi nifurom ana layenggi thabak tawduna lakpada medical gi ethics ngakna thabak tawba laikide haina mahakna makha tana phungduki